Khabai ama ka pai jira. Yare. Chegap ama ga. Yare. Mandai dah. Semana. Hi ma'am. Ma'am ngosi di bonam se yang fresh oi ko. Fresh se dikhang bro. Thawai yawe ba. Thawai yawe ba. Fresh oi habisa. Album da su kumba. Album kumba haure ko. Adu mi gi da mate ama yaw bone ko. Adu fresh oi habdi nang do. Asidi takat te ba. Takat te. Hangam da su par tek podo. Duni ba ko. Ngaktan la di takat tek tharani ma. Ma'am hori se nungai ri ngasi gi video se smai do bone. Lagliba Cherau ba Sajibugi Cherau ba Sajibugi taramari ni pan ba Cherau ba aduda akhoi 14 ne ba ko aduda akhoi su law du ne ba ko adugi Cherau ba gi gift yawrakhre ko mamang da khiliba gift se chiche ani na tawbirak ba gift oi du ne ba ko ha ahan ba da pibiraiba gift ani je si khudai ne ko आन बदे पिरे बा गिफ्ट से चिचे कैंडी इरोम कैंडी इरोम को चिचे से केनो देने इरोई से मदेने माना गिफ्ट पिबिरे बा को पिबिरे बा गिफ्ट से चिचे जो ममिंदो हंगो कैंडी हरगा कैंडी इरोम मसिना युम नांग सागै ने बा को कैंडी अमादि ओय अदु आई हरके बा चिचे कैंडी ना अनि पिरे को कोई अनि को ओइदो बको अदुगा मथंग इसिना चिचे सिल्विया फ्रॉम अयांगपली चिचे सिल्विया हंजबम चिचे से बामुर ने को माना बिबिरकवा गिफ्ट से अहुम पिरे अहुम से ngasi वीडियो दा याव ngamdre पीटर से याम फरक ताखरबा कोई को अदुगी याव ngamdre adu magi saruk to tongan adum kha thambirage chap manramdo mala ane sum khan bagan to ko hor yeng ase ko yengradi uran fakano yare ahan ba chechena pirak pa keno se yeng ase ko khudai se sina aigi ming thare coin sam haina ko aigi na khara phajaba se taw pirak pa mala juga matang di sana bonem thare nang giming thai ko me ko serang si yam khong man gre ko ko nang ni ko aduga ngasi di nang na khalla su ya ro aina su khan ba ya ro ai ming thara min na ko thare ba che kendina pire ba khudai se keno pire ko sigi simadi salai tare ki haple 1 2 3 4 5 6 1 2 3 4 5 6 7 salai tare ki ko ado si sida yellow simadi ai yek ni ko angom ne ai gidi nang di khangde nang su angom ne yellow si oi duni ko ado amom ma sibo amom hai ne ta angom mai ne yek ne ado di si thammagi ko asman thammo ko ado di nang henjili na nang si ahum si manung da na nang apa amba makhalo daga peter gi ama thambi ga doi ago ko na de lo thok pa ya de lo thok ta bi khalo 1 2 3 kama pa me si pa me tam thau he si pa me bo ko ado di si se unboxing ta bi ra ge ko aduga ai gi karamba oyoge ai gi de nana si oyo ba sina ai gi oyo ge ko aduga sina peter gi ko peter gi si thambi ra ge ko ka thamai no asida thamase yai ni si da tham si makha thambi gi hoi mai unboxing ta si thammo aduga nangi hana unboxing ta se ko sina cheche silviana pibira ko ne bo ko wow oh sisana ne Maichau Taret online store Khurai Kongpal Laisram Likai Imphal East 795001 magi Maichau Taret ki product war male ko
ꯑꯩ ꯍꯣꯔꯦꯟ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯤꯡꯁꯦ ꯏꯟꯁꯇꯥꯒꯤ ꯂꯤꯡꯁꯦ ꯃꯥꯏꯆꯧ ꯇꯔꯦꯠ ꯑꯣꯟꯂꯥꯏꯟ ꯁ꯭ꯇꯣꯔ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦꯀꯣ ꯃꯣꯏꯒꯤ ꯏꯟꯁꯇꯥꯒꯤ ꯂꯤꯡꯁꯦꯀꯣ ꯑꯗꯨꯒ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯈꯨꯗꯩꯅ ꯀꯔꯝꯅ ꯍꯥꯡꯗꯣꯏꯅꯤ ꯁꯤꯕꯨ ꯑꯣ ꯂꯩꯔꯦ ꯐꯗꯤ ꯐꯖꯩꯍꯦ ꯕꯣꯅꯤꯝ ꯅꯪꯒꯤꯁꯦ ꯈꯨꯗꯩꯅꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯐꯨꯔꯤꯠ ꯋꯥꯎ ꯐꯨꯔꯤꯠꯁꯦ ꯌꯦꯜꯂꯣ ꯑꯁ ꯅꯪꯒꯤ ꯌꯦꯜꯂꯣꯁꯦ ꯑꯗꯨꯝ ꯇꯥꯕꯤꯅꯤꯅꯦ ꯆꯩꯔꯥꯎꯕꯒꯤ ꯌꯦꯜꯂꯣꯁꯦ ꯌꯥꯝ ꯄꯛꯅꯕꯅꯦꯀꯣ ꯉꯥꯏꯈꯣ ꯌꯦꯡꯊꯤꯒꯦ ꯌꯥꯏ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯩꯒꯤꯁꯨ ꯑꯃꯨꯛꯀ ꯂꯧꯊꯣꯔꯛꯀꯦꯀꯣ ꯑꯣ ꯋꯥꯎ ꯅꯪꯁꯤ ꯖꯤꯜꯂꯣ ꯅꯠꯇꯦ ꯋꯥꯏꯠꯅꯤ ꯇꯤ ꯁꯔꯠꯁꯦ H&Mꯒꯤꯅꯦ ꯋꯥꯏꯠꯅꯦꯀꯣ ꯑꯗꯨꯒ ꯈꯨꯗꯩꯁꯤꯗꯤ ꯆꯞ ꯃꯥꯟꯅꯔꯦ ꯈꯨꯗꯩꯗꯤ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯣ ꯄꯤꯇꯔꯒꯤꯁꯨ ꯑꯟꯕꯣꯛꯁꯤꯡ ꯇꯧꯁꯨꯀꯣ ꯀꯩ ꯃꯆꯨꯅꯣꯗꯣ ꯋꯥꯎ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯥꯗꯤ ꯑꯗꯨꯒ ꯐꯖꯩꯅꯦ ꯑꯗꯨꯒ ꯈꯨꯗꯩꯗꯤ ꯆꯞ ꯃꯥꯟꯅꯔꯦ ꯀꯣ ꯑꯗꯨ ꯃꯥꯒꯤ ꯊꯝꯕꯤꯔꯁꯦ ꯑꯗꯨ ꯃꯥꯒꯤꯁꯨ ꯍꯌꯦꯡ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯁꯦꯠꯍꯟꯗꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯈꯟꯕꯤꯔꯝꯗꯣꯏꯗꯣ ꯑꯩ ꯈꯪꯉꯦꯕꯀꯣ ꯃꯌꯥꯝꯅ ꯍꯥꯏꯔꯛꯇꯣꯏꯗꯣ ꯀꯃꯦꯟꯇ ꯍꯥꯏꯔꯛꯇꯣꯏꯗꯣ ꯈꯨꯗꯩ ꯄꯤꯔꯒ ꯁꯦꯠꯇ꯭ꯔꯒꯗꯤ ꯈꯨꯗꯩ ꯄꯤꯔꯒ ꯁꯦꯠꯇ꯭ꯔꯒꯗꯤ ꯄꯤꯔꯛꯄꯒꯤ ꯑꯥꯔꯊ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯤꯅ ꯒꯤꯐ ꯄꯤꯔꯒ ꯑꯩꯒꯤ ꯁꯤꯖꯤꯟꯅꯐꯝꯗꯣ ꯈꯪꯗ꯭ꯔꯒꯗꯤ ꯃꯤꯅ ꯀꯩꯁꯨ ꯍꯔꯥꯎꯔꯣꯏꯕꯀꯣ ꯃꯔꯝ ꯑꯗꯨꯅ ꯆꯤꯆꯦ ꯍꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯛꯄꯁꯨ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯁꯦꯠꯇꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯈꯨꯗꯩ ꯁꯦꯠꯄꯒꯤ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦꯀꯣ ꯑꯗꯨꯒ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯆꯤꯆꯦ ꯍꯣꯏꯅꯁꯨ ꯈꯨꯗꯩꯁꯨ ꯌꯥꯎꯔꯛꯑꯦ ꯇꯤ ꯁꯔꯠꯁꯨ ꯌꯥꯎꯔꯛꯑꯦꯀꯣ ꯇꯤ ꯁꯔꯠꯁꯤꯅ ꯆꯤꯆꯦ ꯁꯤꯜꯕꯤꯌꯥꯗꯒꯤ ꯂꯤꯠꯂꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯃꯃꯝ ꯀꯣ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯂꯤꯠꯂꯣꯀꯣ ꯑꯩꯁꯨ ꯑꯩ ꯂꯤꯠꯂꯒꯦ ꯑꯗꯨꯗꯨꯒ ꯈꯨꯗꯩꯁꯤꯅ ꯆꯤꯆꯦ ꯀꯦꯟꯗꯤꯅ ꯄꯤꯔꯛꯄ ꯈꯨꯗꯩꯁꯦ ꯁꯤ ꯑꯣꯏꯅ ꯁꯦꯠꯂꯁꯤ ꯀꯣ ꯌꯥꯝ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔ ꯑꯃꯃꯝ ꯁꯦꯠꯁꯤꯔꯣ ꯅꯠꯇꯦ ꯑꯁꯤ ꯈꯨꯠꯇꯩꯁꯦ ꯑꯣ ꯑꯩꯅꯗꯤ ꯑꯁꯤ ꯃꯥꯜꯂꯕ ꯅꯠꯇꯦ ꯆꯞ ꯃꯥꯟꯅꯩꯌꯦ ꯑꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯗꯨꯗꯤ ꯈꯨꯗꯩ ꯁꯦꯠꯄꯒꯤ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯕꯣꯅꯦꯝ ꯁ꯭ꯇꯦꯟ ꯑꯞ ꯅꯪꯒꯤ ꯖꯤꯟꯁꯇꯣ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯉꯥꯛꯇꯪ ꯁ꯭ꯀꯤꯞ ꯇꯧꯒꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒ ꯅꯪ ꯈꯣꯡꯒ꯭ꯔꯥꯎ ꯅꯥꯎ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯌꯥꯎꯋꯦ ꯌꯥꯎꯋꯦꯕ ꯈꯣꯡꯒ꯭ꯔꯥꯎ ꯅꯥꯎꯗꯣ ꯈꯣꯡꯒ꯭ꯔꯥꯎ ꯅꯥꯎ ꯌꯥꯎꯗ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤꯕ ꯑꯗꯨꯗꯤ ꯁꯣꯝꯗ ꯂꯥꯛꯑꯣ ꯚꯤꯗꯤꯑꯣ ꯉꯥꯛꯇꯪ ꯁ꯭ꯀꯤꯞ ꯇꯧꯒꯦꯀꯣ ꯑꯗꯨꯒ ꯈꯨꯗꯩ ꯁꯦꯠꯄꯒꯤ ꯅꯤꯌꯣꯝꯗꯣ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯑꯩꯁꯨ ꯈꯔꯗꯤ ꯈꯪꯉꯦꯕꯀꯣ ꯑꯗꯨꯗꯣ ꯆꯨꯝꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯌꯦꯡꯉꯁꯦ ꯉꯁꯤꯒꯤꯗꯤ ꯂꯥꯜꯂꯒꯁꯨ ꯉꯥꯛꯄꯤꯔꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣই ꯁꯦꯠꯄ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ ꯆꯨꯝꯕ ꯆꯨꯝꯗꯕ ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯦꯠꯂꯦꯀꯣ ꯀꯨꯟꯖꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯍꯜꯂꯦ ꯑꯩꯗꯤ ꯈꯔ ꯈꯨꯗꯩ ꯁꯦꯠꯄꯁꯨ ꯑꯗꯨꯝ ꯈꯔ ꯆꯣꯟꯅ ꯑꯗꯨꯝ ꯁꯦꯠꯅꯤꯡꯉꯤ ꯍꯥꯏꯗꯤ ꯁꯦꯠꯂꯗꯤꯀꯣ ꯈꯔ ꯆꯣꯟꯅ ꯍꯦꯛꯇ ꯐꯖꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯁꯦꯠꯅꯤꯡꯉꯦꯕꯀꯣ ꯅꯪꯒꯤꯗꯤ ꯑꯩ ꯁꯦꯝꯕꯤꯒꯦ ꯑꯩ ꯀꯨꯟꯖꯁꯦ ꯁꯨꯃꯥꯏꯅ ꯁꯣꯔꯤ ꯅꯥꯃꯩꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯈꯪꯗꯦ ꯆꯨꯝꯗꯤ ꯆꯨꯝꯂꯝꯗꯧ ꯃꯥꯜꯂꯦ ꯍꯣꯏꯗ ꯇꯥꯗ꯭ꯔꯥ ꯂꯣꯏꯔꯦꯗ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯩ ꯎꯗ꯭ꯔꯥ ꯂꯣꯏꯔꯦ ꯕꯣꯅꯦꯝ ꯂꯥꯛꯑꯣ ꯁꯨꯃꯥꯏꯅꯀꯣ ꯁꯤꯒꯤꯁꯦ ꯅꯪꯒꯤ ꯁꯦꯠꯄꯒꯤ ꯆꯥꯡꯁꯦ ꯁꯤ ꯅꯪꯉꯣꯟꯗ ꯈꯔ ꯁꯥꯡꯃꯜꯂꯅꯤ ꯅꯥꯃꯩꯗ ꯑꯣꯏꯅ ꯈꯔ ꯁꯥꯡꯅ ꯄꯤꯈ꯭ꯔꯁꯦꯀꯣ ꯁꯨꯃꯥꯏꯅ ꯀꯨꯟꯖꯗꯤ ꯅꯪ ꯌꯥꯝꯅ ꯁꯤꯐꯥꯎ ꯌꯥꯔꯅꯤ ꯉꯁꯤꯗꯤ ꯑꯣꯖꯥ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯅꯪꯁꯤ ꯐꯨꯔꯤꯠꯁꯦ ꯆꯤꯡꯈꯠꯂꯁꯦ ꯑꯩꯗꯤ ꯑꯣꯖꯥꯗꯤ ꯅꯠꯇꯦ ꯌꯥꯔꯦ ꯌꯥꯔꯦ ꯊꯕꯛ ꯎꯔꯦ ꯎꯔꯁꯨꯅꯨ ꯍꯣꯏꯗ ꯅꯪꯒꯤ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯕꯤꯔꯅꯦꯕꯀꯣ ꯁꯅꯥꯔꯦ ꯀꯣ ꯑꯃ ꯑꯅꯤꯒꯨꯝꯕ ꯄꯨꯜꯂꯒꯦ ꯅꯪ ꯑꯗꯨꯝ ꯈꯨꯗꯩ ꯁꯦꯠꯂ ꯇꯨꯝꯈ꯭ꯔꯣ ꯉꯁꯤꯗꯤꯀꯣ ꯁꯤ ꯂꯩꯔꯦ ꯁꯤꯁꯤꯅ ꯀꯨꯟꯖ ꯇꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯁꯤꯅ ꯅꯥꯃꯩꯅꯦꯕ ꯀꯨꯟꯖꯁꯦ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯑꯣ ꯁꯣꯝꯗ ꯑꯗꯨꯃꯥꯏꯅ ꯂꯩꯌꯣꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯆꯨꯝꯃꯦ ꯆꯨꯝꯃꯦ
ꯃꯄꯥꯟꯁꯦ ꯐꯖꯅ ꯎꯍꯟꯗꯣꯏꯅꯦꯕ ꯁꯤꯁꯦ ꯈꯪꯕ꯭ꯔꯥ ꯁꯤꯅ ꯊꯦꯡꯈ꯭ꯔꯕꯣ ꯌꯥꯗꯦ ꯆꯤꯡꯈꯠꯂꯣ ꯌꯥꯗꯦ ꯁꯤ khitang ꯁꯥꯡꯃꯜꯂꯦꯕꯀꯣ ꯑꯗꯨ ꯇꯧꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯕ ꯅꯣ ꯁꯨꯝ ꯑꯣꯟꯊꯣꯛ ꯄꯨꯂꯞ ꯆꯤꯡꯈꯠꯂꯛꯇꯅꯀꯣ ꯑꯩꯅ ꯏ ꯀꯥꯔꯗꯤ ꯅꯪ ꯅꯣꯛꯀꯅꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯥꯞꯄ ꯅꯣꯛꯄꯗꯣ ꯌꯥꯝ ꯕꯦꯔꯥ ꯀꯥꯕꯅꯦꯕ ꯃꯇꯩ ꯃꯥꯟꯗꯧꯔꯦ ꯃꯩꯇꯩꯁꯨ ꯑꯩꯈꯣꯏ ꯃꯔꯤꯡꯁꯨ ꯈꯨꯗꯩ ꯂꯣꯏ ꯁꯦꯠꯂꯤ ꯀꯩꯅꯣ ꯆꯞ ꯃꯥꯟꯅꯩ ꯃꯔꯤꯡꯒꯤ ꯈꯨꯠꯇꯩꯗꯣ ꯁꯦ ꯃꯥꯟꯅꯗꯦꯕ ꯐꯖꯔꯦ ꯕꯣꯅꯦꯝ ꯈꯨꯗꯩ ꯁꯦꯠꯄꯁꯤꯗꯤ ꯁꯣꯝ ꯑꯣꯟꯊꯣꯔꯣ ꯑꯗꯨꯒ ꯑꯃꯗ ꯁꯤ ꯅꯣꯛꯑꯅꯨ ꯁꯤ ꯀꯩꯅꯣ ꯆꯥꯛ ꯌꯥꯎꯕꯒꯤ ꯈꯔ ꯆꯥꯛ ꯁꯦ ꯑꯩ ꯇꯧꯕꯤꯒꯦꯁꯦ ꯄꯥꯏꯔꯛꯀꯅꯨꯕ ꯑꯩꯗꯤ ꯍꯩꯇꯅ ꯍꯩꯄꯥ ꯁꯥꯗꯅ ꯅꯪ ꯌꯥꯔꯦ ꯁꯤꯗꯤ ꯆꯩꯔꯥꯎꯕꯒꯤ ꯐꯖꯔꯦ ꯁꯤꯗꯤ ꯄꯣꯁ ꯕꯣꯅꯦꯝ ꯅꯪꯒꯤꯅꯕꯨ ꯄꯣꯁ ꯇꯥꯏꯗ ꯐꯩꯖꯣꯝꯗꯤ ꯈꯨꯗꯩꯗꯤ ꯁꯤꯃ ꯇꯥꯡꯒꯦꯀꯣ ꯃꯦꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯆꯩꯔꯥꯎꯕꯒꯤ ꯐꯨꯔꯤꯠ ꯑꯅꯤꯁꯤꯅ ꯆꯦꯆꯦ ꯄꯤꯡꯀꯤꯅ ꯄꯤꯔꯛꯄꯅꯦꯕꯀꯣ ꯑꯣ ꯈꯨꯗꯩꯗꯤ ꯅꯪ ꯆꯦꯆꯦ ꯄꯤꯡꯀꯤꯒꯤꯗ ꯑꯣꯏꯅ ꯁꯦꯠꯈ꯭ꯔꯦꯅꯦ ꯁꯤ ꯁꯦꯠꯇ꯭ꯔꯦꯅꯦꯀꯣ ꯍꯣꯏ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃꯃꯝ ꯁꯦꯠꯀꯦꯅ ꯇꯧꯖꯔꯝꯕꯅꯦꯕꯀꯣ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯆꯩꯔꯥꯎꯕ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕꯤꯗ ꯃꯌꯥꯝ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇꯗꯤ ꯑꯩꯈꯣꯏ ꯈꯨꯗꯩ ꯁꯦꯠꯂꯒ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯦꯕꯀോ ꯑꯗꯨꯒ ꯌꯦꯟꯖꯥꯡꯗꯤ ꯅꯪ ꯊꯤꯜꯂꯛꯇꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏꯗ ꯊꯤꯜꯂꯛꯇꯗꯤ ꯁꯤꯠ ꯂꯣꯏꯔꯦ ꯅꯪ ꯃꯌꯥꯝ ꯑꯁꯤꯅꯤ ꯈꯨꯗꯩ ꯁꯦꯠꯄ ꯍꯩꯕ ꯍꯩꯇꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯠꯂꯦ ꯕꯣꯅꯦꯝ ꯐꯖꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯖꯩꯕ ꯅꯪ ꯑꯁꯤ ꯁꯦꯠꯂꯗꯤ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯂꯦꯞꯄꯗꯨꯗꯤ ꯌꯥꯔꯔꯣꯏ ꯈꯪꯕ꯭ꯔꯥ ꯈꯔ ꯄꯣꯁ ꯇꯥꯅ ꯁꯨꯃꯥꯏꯅꯒ ꯂꯦꯞ ꯇꯥꯔꯦ ꯑꯁ ꯈꯥꯕꯩ ꯑꯃꯒ ꯄꯥꯏꯁꯤꯔꯥ ꯌꯥꯔꯦ ꯆꯦꯒꯞ ꯑꯃꯒ ꯌꯥꯔꯦ ꯃꯌꯥꯝ ꯈꯨꯗꯩ ꯑꯍꯟꯕ ꯐꯨꯔꯤꯠ ꯑꯍꯟꯕ ꯂꯤꯠꯂꯒ ꯍꯧꯖꯤꯛꯀ ꯑꯃꯨꯛꯀ ꯀꯩ ꯀꯩꯅꯣ ꯈꯔ ꯕꯣꯅꯦꯝꯅ ꯑꯩꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯈꯔꯗꯤ ꯍꯪꯗꯣꯔꯤꯕꯀꯣ ꯕꯣꯅꯦꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯒꯤꯐ ꯇꯧꯕꯤꯔꯤꯕ ꯆꯦꯆꯦ ꯑꯅꯤꯕꯨ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯃꯅꯤ ꯈꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯆꯦꯆꯦ ꯅꯈꯣꯏꯒꯤ ꯐꯤꯔꯣꯟꯁꯨ ꯈꯨꯠꯇꯩꯁꯨ ꯅꯈꯣꯏꯅ ꯄꯨꯔꯛꯄꯒꯤ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯉꯁꯤ ꯑꯩꯒꯤ ꯑꯦꯜꯕꯝꯁꯨ ꯀꯥꯕꯦ ꯉꯔꯥꯡ ꯍꯧꯔꯒ ꯉꯁꯤꯁꯨ ꯅꯪꯒꯤ ꯑꯦꯜꯕꯝ ꯅꯠꯇꯦ ꯃꯤꯒꯤ ꯑꯦꯜꯕꯝꯗ ꯌꯥꯎꯕꯅꯦ ꯑꯗꯨ ꯑꯩꯒꯤ ꯑꯦꯜꯕꯝꯁꯤ ꯗꯦꯠ ꯀꯌꯥꯔꯣ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯔꯅꯨ ꯑꯗꯨꯗꯤ ꯃꯦꯕꯤꯅꯤ ꯍꯥꯏꯕꯗꯤ ꯍꯧꯕꯒꯤꯗꯣ ꯈꯨꯗꯛꯇ ꯑꯗꯨꯝ ꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤꯗꯤ ꯍꯧꯖꯤꯛꯀꯤꯗꯤ ꯅꯣꯏ ꯄꯥꯀꯨ ꯀꯣꯏꯉꯝꯗꯣ ꯁꯪꯗꯕ ꯑꯗꯨꯒꯤꯅꯤ ꯒ꯭ꯔꯥꯐꯔꯗꯣꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔ ꯂꯩꯕꯅꯦ ꯌꯩꯊꯣꯛꯑ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯦꯆꯦ ꯍꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯈꯣꯠꯂꯨ ꯑꯗꯨꯝ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯗꯨ ꯍꯥꯏꯌꯨ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯑꯦꯜꯕꯝꯗꯣ ꯄꯜꯂꯛꯈꯤꯅꯣꯕ ꯈꯪꯕ꯭ꯔꯥ ꯆꯦꯆꯦ ꯅꯈꯣꯏꯒꯤ ꯅꯥꯕ ꯄꯨꯟꯁꯤꯗ ꯍꯥꯏꯌꯣ ꯄꯨꯟꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯨ ꯑꯅꯥ ꯅꯦꯛ ꯌꯥꯎꯒꯅꯨ ꯍꯥ ꯑꯅꯥ ꯅꯦꯛ ꯌꯥꯎꯒꯅꯨ ꯅꯣꯛꯇꯕꯤꯗ ꯐꯖꯅ ꯑꯅꯥ ꯅꯦꯛ ꯌꯥꯎꯒꯅꯨ ꯀꯔꯤ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯑꯅꯥ ꯅꯦꯛ ꯍꯥꯏꯕꯗꯤ ꯅꯦꯛ ꯍꯥꯏꯔꯗꯤ ꯅꯦꯛ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯌꯣ ꯑꯅꯥ ꯑꯌꯦꯛ ꯑꯌꯦꯛ ꯌꯥꯎꯒꯅꯨ ꯅꯥꯗꯕ ꯑꯣꯏꯁꯅꯨ ꯅꯨꯄꯥ ꯑꯐꯕ ꯐꯪꯉꯣ ꯅꯨꯄꯥ ꯑꯃ ꯑꯅꯤꯅꯦ ꯅꯨꯄꯤ ꯑꯅꯤ ꯏꯆꯦ ꯑꯅꯤꯅꯦ ꯏꯆꯦ ꯑꯅꯤ ꯅꯈꯣꯏ ꯅꯨꯄꯥ ꯑꯅꯤ ꯐꯪꯉꯣ ꯅꯨꯄꯥ ꯑꯃꯃꯝ ꯐꯪꯉꯨ ꯀꯃꯦꯟꯗꯁꯨ ꯄꯤꯔꯛꯀꯦ ꯑꯩꯈꯣꯏꯅ
Kamendasu nupa piraktiro. Kamana yomaga lada. Pare maka sathaja oina ko. Bonem chairau bagi ja. Chairau bagi art haja. Nangi wakhalonda chairau base kari kaidobai pangthoi janu moi chairau bagi se. Chairau base. Makoina di si bagi. Makoi matai su tawe. Akoi su taw si. Hai bagi taw male ba. Aina sum khangwada ko. Chairau base. Akhoi gi Manipur gi oina ko. New Year ne ba. Anau chahi ne ba. Khangbra. Akhoi gi Thaban hai tare ko. Akhoi gi January, February, March, April akhoi English ki da January da hodra. January, February, March, April, May. Sajibu Kanel Inga Ingel Thawal Langban Mera Hiangai Poinu Waxing Phairel Lamta Tadu ni ba. Adumai na tadu ni ba ko. Ado ji New Year numit sida ko. Amaga arai bado chamina ba haibado oido ni ba ko. Hadi adu sigi numit sida mapwa machi oiba singna ko. Hadi noi che hoina su ko. Noi da gift pirakani ba. Nabungi da makta ko. Nungsi chana ba ana yek yaudana anauba chahi lakpa kanadi adumaina nungsi chana na laimina ba are chamina na ba haibadugi mayamda paujal ama oina adumaina utnai ba ko. Ado chairau ching kari sigi ju maram yam chauna leramgani khangbra. Ade ekta mi kari na kana badu na tabida chairau ba numita akhoi chairau ching kanai dana ko. Adu gisu ai no simlakke ba ko. Ado kari maram gi kari no haibado. Chairau ching ka ba che chak tum hanna ba khak ka ba na tabida maram amadi soidan leramgani ba ko. Ado video adum gyan tamina se na ngasi gi video se semjarakpani. Ado aroi bada saji chairau numita bonem hoi gi kenjang thongduino do haipetang angonda. Akoi chichena de hangba. Kari thongraga aibu kaudoba haye. Aina Noi che smuk laktoira. Aina lao san pizage. Adu leibadi ai leyo haye. Pesadi potok palite. Nangidi leiro. Pangye shipping box ta ekta namgi. Bekta du amata so yadre. Pachado potok padi box da potok pase haite. Box ta loi leire. Nangi box kaya linggo box no nan aina pi ki do pura blau ni ba. Hayang amtang puro ai amtang try tawge. Ko. Adu da nang yaw joga ga loi mak huran la da ba. Huran lo he. So ai huran ma do na. Ai ning di. Ada ibani se hojikti pura khutek paga jamane ko gari su sempham da pi gimni na. Ai Lamborghini ama thawdo rang kappa gi pi hre ba ko. Ado kanu tawre sentakti lagtak lang puthra ni bonam pura ahan ba putra sentakti start hauraga cho nang nandi noi ai di mit chu yadre ko phone edit tawbagi mi ka ngasa anga yadre ai mit chu potter su yengde nangonda adum na yenge ba adune mayam ngasi gi oina di asmaina adum loisilase chairau ba laktringai da yaurak ti phawba ana yek yauduna mayam adum ngaiminase aduga chairau ba numita koi maringi su chauna chairau li abudo numitu da yumthong khudingi yumthong khara aina adum utpa ngambado adum oijage bodemai gi su adum hinjang do aina thilaktraga su nasana adum khangna thinbirakna ba aina mangjauna na haijari mayap ki thongda pirak tadi kayak adi nungai ro he nakti nang pare adu di aroi bo ngai ko pamo skudai gata gitu he karige album number laktre nang album wari da hawdara na nate migi album do
ꯂꯩꯁꯥꯕꯤꯁꯤꯡꯅ ꯅꯪꯕꯨ ꯑꯩꯕꯨ ꯍꯪꯕ꯭ꯔꯣ ꯐꯥꯔꯒ ꯃꯈꯣꯏꯗ ꯄꯨꯗꯕ ꯍꯥꯏꯌꯦ ꯄꯨꯖꯁꯅꯨ ꯃꯣꯏ ꯊꯥꯒꯠꯂꯝꯅꯤ ꯑꯃꯗꯣ ꯑꯩꯅ ꯊꯝꯍꯧꯔꯅꯤ ꯌꯥꯔꯦ ꯅꯪ ꯑꯎ ꯄꯥꯝꯕ ꯑꯣꯏ ꯇꯧꯔꯅꯤ ꯍꯟꯗꯛ ꯅꯪ ꯃꯥꯔꯆ ꯊꯥ ꯂꯣꯏꯈ꯭ꯔꯦꯀꯣ ꯑꯦꯄ꯭ꯔꯤꯜ ꯆꯪꯉꯦꯀꯣ ꯐꯣꯟ ꯃꯨꯟꯕ ꯁꯣꯏꯔꯔꯣꯏ ꯅꯪ ꯍꯟꯗꯛ ꯐꯔꯦꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯅꯪ ꯑꯃꯨꯛ ꯄꯦꯔꯛꯑꯅꯤ ꯑꯩꯅ ꯐꯣꯟ ꯃꯨꯟꯒꯦ ꯍꯥꯏꯔꯗꯤ ꯁꯛ ꯆꯦꯟꯖ ꯇꯧꯕꯤꯗ ꯍꯧꯔꯦ ꯑꯃꯨꯛꯀ ꯂꯥꯛꯑꯣ ꯍꯧꯔꯣ ꯍꯧꯔꯣ ꯅꯪ ꯈꯨꯗꯩ ꯁꯦꯠꯂꯒ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯨꯀꯣ ꯂꯥꯛꯑꯣ ꯁꯣꯝꯗ ꯑꯁ ꯈꯨꯗꯩꯒꯗꯤ ꯐꯖꯔꯦꯅꯦ ꯉꯥꯛꯇꯪ ꯐꯝꯃꯨꯕꯒꯤ ꯍꯣꯏ ꯏꯟꯈꯠꯂꯛꯀꯅꯨ ꯐꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯦ ꯃꯊꯪꯒꯤ ꯕ꯭ꯂꯣగ్ ꯑꯃꯨꯛ ꯉꯥꯏꯅꯁꯤꯀꯣ ꯕꯥꯏ ꯕꯥꯏ